ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯇꯟꯕ ꯅꯨꯄꯥ ꯏꯊꯪꯕ꯫ ꯊꯥꯏꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯃꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯑꯁꯤ ꯂꯧꯎꯕꯅꯤ꯫ ꯃꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯄꯥ ꯇꯣꯝꯄꯣꯛꯅ ꯂꯧ ꯎꯔꯒ ꯃꯄꯥ ꯃꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯝꯕ ꯄꯨꯟꯁꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯇꯣꯝꯄꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯅꯥꯏꯇꯣꯝ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯛꯆꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯄꯥ ꯇꯣꯝꯄꯣꯛꯅ ꯅꯨꯡꯁꯤꯅ ꯏꯊꯪꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯊꯪꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯇꯟꯕ꯫ ꯃꯍꯥꯛꯅ ꯇꯟꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯟꯒꯦ ꯍꯥꯏꯕꯗ ꯃꯌꯥꯗ ꯆꯥꯛ ꯍꯨꯛꯇꯨꯅ ꯆꯥꯕ ꯐꯥꯎꯕ ꯇꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯍꯧꯔꯛꯈꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛꯅ ꯂꯧ ꯎꯗꯨꯅ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯇꯣꯝꯄꯣꯛ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯏꯊꯪꯕꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦꯗꯣ꯫ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕꯁꯨ ꯃꯍꯥꯛ ꯑꯉꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯆꯥꯔꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ꯫ ꯃꯄꯥꯅ ꯆꯥꯛ ꯊꯣꯡꯕ ꯉꯥꯏꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯒꯅꯤ꯫ ꯐꯃꯨꯡꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯒꯅꯤ꯫ ꯃꯄꯥꯅ ꯂꯧ ꯁꯨꯕ ꯆꯠꯂꯤꯕꯁꯤ ꯃꯍꯥꯛ ꯅꯣꯡꯃꯇꯁꯨ ꯌꯦꯡꯁꯤꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯕꯗ ꯃꯄꯥ ꯇꯣꯝꯄꯣꯛꯇꯤ ꯋꯥꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦꯗꯣ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯄꯥ ꯇꯣꯝꯄꯣꯛꯅ ꯃꯆꯥꯅꯨꯄꯥ ꯏꯊꯪꯕꯗ ꯑꯁꯨꯝꯅ ꯀꯧꯔꯛꯏ꯫ "ꯏꯄꯥꯒꯤ ꯏꯊꯪꯕ, ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯍꯧꯗꯧꯔꯤꯕꯅꯣ? ꯏꯄꯥꯅ ꯀꯧꯔꯤꯕꯁꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯄꯥꯒꯤ ꯏꯊꯪꯕ? ꯅꯪ ꯏꯄꯥꯅ ꯍꯥꯏꯕꯁꯤ ꯇꯥꯗꯗꯅ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯒꯗꯕ꯭ꯔꯥ? ꯍꯧꯒꯠꯂꯣ ꯏꯄꯥꯒꯤ ꯏꯊꯪꯕ! ꯌꯨꯝ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯝꯅ ꯂꯦꯞꯍꯧꯒꯗꯧꯔꯤꯕꯅꯣ? ꯏꯄꯥꯗꯤ ꯅꯪꯒꯤꯗꯃꯛꯇ ꯈꯟꯕꯗ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯏꯊꯪꯕ! ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ ꯏꯄꯥꯒꯤ ꯏꯊꯪꯕ? ꯑꯁ ꯀꯩꯅꯣ ꯄꯥꯕ? ꯄꯥꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯅꯆꯥ ꯑꯩꯅꯕꯨ ꯅꯪꯒꯤ ꯅꯆꯥ ꯏꯊꯪꯕꯅꯦ ꯄꯥꯕ ꯑꯩꯁꯦ꯫ ꯄꯥꯕꯒꯤ ꯅꯆꯥꯅꯨꯄꯥ ꯏꯊꯪꯕꯅꯕꯨ ꯀꯔꯤ ꯁꯨꯒꯗꯧꯔꯤꯕꯅꯣ? ꯄꯥꯕꯅ ꯊꯅꯝꯂꯤꯕ ꯂꯧꯆꯥ ꯁꯤꯡꯆꯥ ꯃꯌꯥꯝꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯆꯥꯕ ꯂꯣꯏꯗꯣꯔꯤꯒꯦ? ꯄꯥꯕꯅ ꯍꯦꯛ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯅ ꯐꯝꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯔꯕꯁꯨ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯣꯏꯗꯕꯅꯤ ꯄꯥꯕ"꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯟꯕ ꯃꯑꯣꯡꯗ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯃꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯑꯁꯨꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯋꯥꯍꯩꯁꯤ ꯍꯦꯛ ꯍꯥꯏꯔꯝꯃꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛꯁꯨ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤ ꯇꯥꯕꯗꯅꯤ ꯃꯄꯥꯅ ꯍꯦꯟꯅ ꯍꯦꯟꯅ ꯋꯥꯔꯤꯕꯁꯤ꯫ ꯀꯅꯥꯅ, ꯀꯔꯤꯒꯤꯗꯃꯛ, ꯀꯝꯗꯧꯅ ꯃꯍꯥꯛꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯐꯨꯝꯕꯪꯅꯔꯝꯃꯤ꯫ ꯃꯆꯥ ꯏꯊꯪꯕꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯊꯣꯛꯂꯝꯗꯦ꯫ ꯃꯄꯥ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯕ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯍꯦꯛꯇ ꯇꯨꯝꯈꯤ꯫ ꯃꯄꯥꯅ ꯋꯥꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯒ ꯆꯥꯛ ꯊꯣꯡꯂꯒ ꯃꯍꯥꯛꯅ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯥꯛ ꯍꯦꯛ ꯆꯥꯕ ꯇꯣꯛꯄꯒ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯣꯡꯗꯣꯛꯄ ꯌꯥꯗ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯃꯄꯥ ꯇꯣꯝꯄꯣꯛꯇꯤ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯏꯊꯪꯕꯒꯤꯗꯃꯛꯇ ꯋꯥꯗꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯄꯥ ꯇꯣꯝꯄꯣꯛꯅ ꯂꯧꯕꯨꯛꯇ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯂꯧꯔꯤꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯤ꯫ "ꯑꯣ, ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯕꯨ ꯑꯁꯨꯝꯅ ꯇꯧꯔꯕꯀꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯣꯡꯂꯛꯈꯤꯅꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯏꯊꯪꯕꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯛꯈꯤꯅꯤ, ꯑꯩꯒꯤ ꯏꯍꯨꯠ ꯏꯔꯦꯡ ꯁꯤꯜꯂꯛꯈꯤꯅꯤ ꯈꯜꯂꯒ ꯑꯩꯒꯤ ꯃꯒꯨꯟ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯆꯦꯟꯗ꯭ꯔꯕꯀꯣ? ꯑꯣ, ꯑꯩꯕꯨ ꯃꯆꯥ ꯌꯣꯛꯄ ꯍꯩꯇꯕ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯅꯦ"꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯍꯥꯛ ꯂꯧꯕꯨꯛꯇ ꯇꯨꯃꯤꯟꯅ ꯂꯧ ꯁꯨꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯅꯥꯅꯁꯨ ꯎꯕꯤꯕ ꯅꯠꯇꯦ꯫
ꯍꯧꯖꯤꯛꯇꯤ ꯏꯊꯪꯕ ꯆꯍꯤ 24-25ꯒꯤ ꯄꯥꯈꯪ ꯃꯆꯥ ꯖꯪ ꯂꯥꯎꯅ ꯐꯥꯔꯛꯂꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇꯕꯒꯨꯝ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯍꯥꯛ ꯆꯥꯕꯒ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯨꯝꯕꯒ ꯅꯣꯡꯃ ꯃꯇꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦꯗꯣ꯫ ꯃꯍꯥꯛ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯜꯂꯕꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯋꯥꯈꯜꯗꯤ ꯂꯥꯏꯔꯗꯅ ꯃꯄꯥꯒꯤ ꯃꯇꯦꯡ ꯆꯥꯛꯁꯤꯗꯐꯥꯎꯕ ꯃꯍꯥꯛ ꯊꯣꯡꯒꯦ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯍꯥꯛ ꯆꯥꯔꯒ ꯇꯨꯝꯂꯒ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯄꯥ ꯇꯣꯝꯄꯣꯛꯅ ꯃꯆꯥꯅꯨꯄꯥꯕꯨ ꯆꯥꯡꯌꯦꯡ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯂꯧꯕꯨꯛꯇꯒꯤ ꯁꯨꯛꯍꯟ ꯍꯟꯗꯅ ꯂꯧ ꯁꯨꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯧꯕꯨꯛꯇ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯅ ꯇꯧꯕ ꯆꯥꯡꯌꯦꯡꯗ ꯃꯍꯥꯛ ꯀꯌꯥꯝ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄꯒꯦ ꯌꯦꯡꯒꯦ꯫ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯁꯨꯛꯍꯟ ꯍꯜꯂꯣꯏ, ꯂꯧꯇꯥꯡ ꯁꯪꯁꯤꯗ ꯇꯨꯝꯗꯨꯅꯕꯨ ꯂꯩꯊꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯕꯁꯨ ꯃꯍꯥꯛ ꯇꯨꯝꯕ ꯉꯝꯂꯝꯗꯦ꯫ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯇꯥꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯏꯊꯪꯕ, ꯏꯄꯥ ꯂꯥꯛꯑꯦ, ꯏꯄꯥ ꯂꯥꯛꯑꯦ! ꯏꯄꯥ, ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯂꯧꯗꯨ ꯂꯣꯏꯁꯜꯂꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯏꯄꯥ ꯉꯥꯏꯍꯥꯛ ꯁꯨꯗꯨꯅ ꯂꯩꯊꯣꯛꯎꯔꯦ꯫ ꯏꯆꯥꯒꯤ ꯆꯥꯛ ꯊꯣꯡꯂꯒꯦ꯫ ꯏꯆꯥꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ?" ꯐꯃꯨꯡꯗꯒꯤ ꯏꯊꯪꯕꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗꯒꯤ ꯌꯦꯡꯂꯛꯂꯒ ꯈꯨꯝꯂꯛꯏ꯫ "ꯑꯦ ꯄꯥꯕ, ꯑꯩꯗꯤ ꯄꯥꯕꯁꯦ ꯊꯦꯡꯃꯟꯈ꯭ꯔꯦ ꯂꯥꯛꯂꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯦ ꯄꯥꯕ꯫ ꯑꯗꯣ ꯄꯥꯕ, ꯉꯁꯤꯗꯤ ꯄꯣꯔꯣꯡꯒ ꯍꯪꯒꯥꯝꯒ ꯊꯣꯡꯉꯒ ꯆꯥꯁꯦ, ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯏ꯫ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯗꯥꯏꯅꯦ ꯄꯥꯕ, ꯄꯥꯕꯅ ꯊꯣꯡꯕꯗꯨ ꯌꯥꯝ ꯍꯥꯎꯗꯥꯏꯅꯦ ꯄꯥꯕ? ꯑꯗꯨꯃꯥꯏꯅ ꯆꯥꯁꯦ ꯉꯁꯤꯗꯤ ꯄꯥꯕ." "ꯍꯣ, ꯏꯄꯥ ꯊꯣꯡꯂꯒꯦ, ꯏꯄꯥ ꯊꯣꯡꯂꯒꯦ꯫ ꯏꯄꯥ ꯈꯣꯡ ꯈꯨꯠꯁꯦ ꯆꯥꯝꯊꯣꯛꯂꯒ ꯁꯣꯏꯗꯅ ꯊꯣꯡꯂꯒꯦ ꯏꯆꯥꯒꯤ ꯌꯦꯟꯁꯥꯡꯗꯣ꯫ ꯅꯪ ꯇꯨꯝꯃꯨꯀꯣ, ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨ, ꯏꯄꯥ ꯆꯥꯛ ꯐꯠ ꯂꯣꯏꯔꯛꯀꯦ, ꯀꯨꯏꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯈꯤꯔꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯔꯕꯗ ꯃꯆꯥꯅꯨꯄꯥ ꯏꯊꯪꯕꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯏꯊꯪꯕ ꯑꯗꯨꯃꯛ ꯍꯥꯟꯅꯒꯨꯝ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯄꯪꯇꯨꯝꯗ ꯇꯨꯝꯕ ꯃꯥꯒꯤ ꯁꯥꯖꯠꯁꯤꯕꯨ ꯃꯄꯥꯅ ꯈꯤꯇꯪ ꯉꯛꯄꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯃꯤꯔꯣꯜ ꯇꯥꯗꯕꯒꯨꯝ ꯉꯥꯡꯅꯕ ꯏꯌꯥ ꯌꯥꯗꯕꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯅꯣꯡ ꯉꯥꯜꯂꯕꯗ ꯇꯣꯝꯄꯣꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯧ ꯁꯨꯕ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ "ꯉꯁꯤꯗꯤ ꯑꯩ ꯁꯨꯛꯍꯟ ꯍꯦꯛ ꯍꯜꯂꯔꯣꯏꯒꯦ꯫ ꯑꯩ ꯉꯔꯥꯡꯁꯨ ꯍꯜꯂꯣꯏꯗꯤ ꯈꯟꯕꯅꯦꯕ, ꯑꯗꯨꯕꯨ ꯏꯆꯥ ꯀꯧꯕꯅꯤꯅꯅꯦ ꯃꯊꯟꯇ ꯊꯅꯝꯕꯁꯨ ꯍꯦꯛꯇ ꯉꯝꯗꯕ꯫ ꯑꯩꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯑꯩ ꯉꯁꯤꯗꯤ ꯆꯠꯄ ꯌꯥꯗꯦ꯫ ꯑꯩꯅ ꯉꯁꯤ ꯃꯥꯕꯨ ꯁꯦꯝꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯝꯅ ꯑꯩꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯀꯜꯍꯧꯒꯗꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯄꯥ ꯑꯗꯨ ꯂꯧ ꯁꯨꯗꯨꯅ ꯂꯧꯇꯥꯡ ꯁꯪꯗꯨꯗ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯄꯥ ꯍꯜꯂꯛꯇ꯭ꯔꯕꯗ ꯏꯊꯪꯕ ꯐꯃꯨꯡꯗꯒꯤ ꯀꯨꯝꯗꯨꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯈꯟꯗ ꯐꯃꯨꯡ ꯃꯌꯥꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯃꯄꯥꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯁꯨꯝ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯍꯜꯂꯛꯇ ꯅꯨꯃꯤꯠꯅ ꯈꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯍꯥꯛ ꯇꯞꯅ ꯊꯥꯡꯅꯤꯡꯗꯕ ꯈꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯌꯧꯔꯛꯄꯗ ꯂꯥꯞꯅ ꯃꯄꯥꯅ ꯂꯧ ꯁꯨꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯇꯣꯝꯄꯣꯛꯅ ꯂꯧ ꯁꯨꯔꯤꯕꯗꯨꯒꯤ ꯎꯕꯗ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯥ ꯏꯊꯪꯕꯗꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯃꯄꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯇꯥꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯋꯥꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯕꯨ ꯅꯍꯥꯟꯉꯩ ꯂꯧꯕꯨꯛꯇ ꯆꯠꯂꯤꯕꯁꯤꯕꯨ ꯑꯁꯨꯝꯅ ꯍꯦꯛꯃꯛ ꯇꯧꯕꯖꯥꯠꯂꯥ? ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯋꯥꯈꯜ ꯑꯣꯏꯔꯨꯗꯦ ꯄꯥꯕꯁꯦ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯦ ꯑꯁ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗ꯫ "ꯄꯥꯕ, ꯑꯩ ꯂꯥꯛꯑꯦ ꯄꯥꯕ!" ꯃꯆꯥꯅꯨꯄꯥ ꯏꯊꯪꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯥ ꯇꯣꯝꯄꯣꯛ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯏ꯫ "ꯑꯦ ꯏꯊꯪꯕ, ꯏꯄꯥꯒꯤ ꯏꯊꯪꯕꯧ, ꯅꯪꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩꯗꯧꯕ ꯂꯧꯇꯥꯡ ꯁꯪꯁꯤꯗ ꯂꯥꯛꯏꯕꯅꯣ? ꯏꯄꯥꯗꯤ ꯂꯧ ꯁꯨꯕꯁꯨ ꯅꯠꯇꯦ, ꯂꯧꯇꯥꯡ ꯁꯪꯁꯤꯗ ꯄꯣꯊꯥꯔꯒꯦ, ꯊꯦꯡꯉꯦ, ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏꯅ ꯂꯩꯔꯝꯂꯤꯕꯅꯦ꯫ ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯏꯄꯥꯒꯤ ꯏꯊꯪꯕ?" ꯃꯄꯥꯅ ꯂꯧ ꯁꯨꯗꯕ ꯁꯥꯔꯒ ꯍꯨꯃꯥꯡ ꯇꯩꯊꯣꯛꯅ ꯃꯆꯥꯅꯨꯄꯥ ꯏꯊꯪꯕꯗ ꯌꯦꯡꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯍꯦꯟꯅ ꯏꯊꯪꯕꯒꯤ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ "ꯄꯥꯕ, ꯑꯩ ꯂꯥꯜꯂꯦ ꯄꯥꯕ꯫
ꯀꯔꯤꯒꯤꯅꯣ ꯄꯥꯕꯅ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕꯁꯤ ꯐꯥꯎꯕ ꯑꯩꯅ ꯄꯥꯕꯕꯨ ꯂꯧ ꯁꯨꯍꯜꯂꯤꯕꯁꯦ? ꯑꯩ ꯅꯣꯡꯃꯇꯁꯨ ꯄꯥꯕꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯅꯣꯡꯃꯇ ꯈꯟꯖꯤꯜꯂꯨꯗꯤꯌꯦ ꯄꯥꯕ꯫ ꯑꯩꯅ ꯏꯄꯥꯡꯒꯜ ꯁꯃꯨꯃꯨꯛ ꯆꯥꯎꯔꯕꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯕꯕꯨ ꯂꯧ ꯁꯨꯍꯟꯕꯁꯦ ꯃꯤꯅ ꯑꯩꯕꯨ ꯐꯖꯅ ꯉꯥꯡꯅꯔꯝꯃꯣꯏꯀꯣ ꯄꯥꯕ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯄꯥꯕ ꯀꯔꯤꯅꯣꯃꯗ ꯂꯩꯔꯕꯖꯥꯠꯅꯦ꯫ ꯑꯩ ꯑꯉꯥꯎꯕꯒꯨꯝ ꯑꯃꯨꯛꯃꯨꯛ ꯇꯧꯔꯦ ꯄꯥꯕ꯫ ꯃꯄꯥꯟ ꯊꯣꯛꯇꯕꯗꯒꯤ ꯑꯩ ꯉꯥꯎꯗꯨꯅ ꯆꯠꯇꯣꯔ ꯃꯥꯜꯂꯦ ꯄꯥꯕ꯫ ꯑꯁꯨꯝꯅ ꯏꯊꯪꯕꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯠ ꯉꯥꯡꯕꯗꯨꯗ ꯀꯞꯄꯒꯨꯝꯅꯁꯨ ꯍꯦꯛ ꯇꯧꯕ, ꯃꯄꯤ ꯏꯔꯥ ꯆꯦꯟꯕꯗꯧꯅꯁꯨ ꯇꯧꯕ꯫ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯃꯥꯏꯊꯣꯡꯁꯤ ꯎꯕꯗ ꯃꯄꯥ ꯇꯣꯝꯄꯣꯛꯇꯤ ꯍꯔꯥꯎꯒꯗ꯭ꯔꯥ, ꯅꯣꯛꯀꯗ꯭ꯔꯥ, ꯀꯞꯀꯗ꯭ꯔꯥ ꯈꯪꯗꯕ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯥ ꯏꯊꯪꯕꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯦ꯫ ꯏꯄꯥꯒ ꯏꯊꯪꯕ, ꯏꯆꯥꯅ ꯀꯔꯤꯒꯤ ꯂꯥꯟꯒꯗꯧꯔꯤꯕꯅꯣ? ꯏꯆꯥ ꯂꯥꯟꯗꯦ, ꯏꯆꯥꯗꯤ ꯏꯄꯥꯒꯤ ꯏꯆꯥ ꯅꯤꯡꯊꯧꯅꯦ꯫ ꯏꯄꯥꯅ ꯏꯆꯥꯗꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯦꯅ ꯏꯆꯥꯕꯨ ꯏꯄꯥꯅ ꯂꯨꯅ ꯆꯥꯟꯅ ꯌꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯄꯥꯅ ꯅꯪꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦꯅ ꯍꯣꯠꯅꯔꯛꯄꯅꯦ ꯏꯄꯥꯒꯤ ꯏꯊꯪꯕ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯏꯆꯥꯅ ꯂꯧ ꯁꯨꯒꯗꯧꯔꯤꯕꯅꯣ? ꯏꯄꯥꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯒꯅꯤꯌꯦ꯫ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯑꯋꯥꯕ ꯀꯔꯤꯁꯨ ꯁꯨꯍꯟꯅꯤꯡꯗꯦꯗꯣ꯫ ꯏꯄꯥꯅ ꯏꯆꯥꯕꯨ ꯁꯣꯛꯀꯗꯕ ꯄꯟꯒꯗꯕ ꯂꯩꯕꯗ ꯏꯄꯥꯅ ꯃꯍꯨꯠ ꯁꯤꯟꯅꯤꯡꯂꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯏꯊꯪꯕ, ꯉꯁꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯕꯒꯨꯝ ꯉꯁꯤ ꯏꯄꯥꯗ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯏꯄꯥ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯄꯥꯒꯤ ꯏꯊꯪꯕ, ꯏꯆꯥ ꯉꯁꯤꯗꯤ ꯏꯄꯥ ꯄꯦꯜꯂꯦ꯫ ꯏꯄꯥꯒꯤ ꯏꯊꯪꯕ, ꯉꯁꯤꯗꯤ ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯏꯊꯪꯕ, ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯅ ꯃꯍꯨꯠ ꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯆꯥ ꯄꯣꯛꯄ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯏꯄꯥꯒꯤ ꯏꯊꯪꯕ, ꯏꯄꯥꯅ ꯁꯤꯈ꯭ꯔꯕꯁꯨ ꯏꯆꯥꯅ ꯏꯄꯥꯒꯤ ꯌꯨꯝꯐꯝꯁꯤ ꯉꯥꯛꯇꯨꯅ ꯆꯥꯗꯥ ꯅꯥꯎꯗꯥꯗꯨꯅ ꯑꯃꯨꯛ ꯌꯨꯝ ꯂꯦꯞꯂꯛꯄꯗꯨꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯁꯦ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯏꯄꯥꯒꯤ ꯏꯊꯪꯕ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯪꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯗꯨꯅ ꯂꯩꯕꯗꯣ ꯅꯪ ꯍꯧꯖꯤꯛꯇꯗ ꯄꯥꯝꯃꯨꯔꯛꯇ꯭ꯔꯥ? ꯑꯗꯨꯅ ꯏꯄꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯎ꯫ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯔꯛꯄ ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ꯫ ꯏꯄꯥ ꯁꯤꯔꯕꯁꯨ ꯈꯨꯌꯥꯠꯇꯨ ꯁꯤꯠꯂꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯏꯄꯥꯒꯤ ꯏꯊꯪꯕ, ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯣꯟꯒꯦ ꯂꯥꯎꯑꯣ ꯏꯄꯥꯒꯤ ꯏꯊꯪꯕ꯫ ꯏꯄꯥꯒꯤꯗꯤ ꯏꯆꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦꯗꯣ꯫ ꯄꯥꯕ, ꯑꯩꯒꯤꯁꯨ ꯄꯥꯕ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ ꯄꯥꯕ꯫ ꯄꯥꯕꯅ ꯀꯔꯤꯒꯤ ꯁꯤꯒꯗꯧꯔꯤꯕꯅꯣ ꯄꯥꯕ? ꯑꯩꯒꯤꯁꯨ ꯄꯥꯕ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯄꯥꯕ? ꯑꯁꯨꯛ ꯆꯥꯎꯔꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯑꯩꯅ ꯀꯔꯝꯅ ꯏꯊꯟꯇ ꯉꯥꯛ ꯁꯦꯟꯒꯅꯤ ꯄꯥꯕ? ꯄꯥꯕꯅ ꯌꯨꯝꯕꯨꯔꯦꯝꯕ ꯑꯣꯏꯅ ꯌꯨꯝꯗ ꯂꯩꯗꯨꯅ ꯅꯆꯥꯅ ꯂꯧ ꯁꯨꯒꯅꯤꯌꯦ ꯄꯥꯕ, ꯏꯪꯈꯣꯜ ꯉꯥꯛꯀꯅꯤꯌꯦ ꯄꯥꯕ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯆꯥꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯇꯟꯕ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨꯀꯣ ꯄꯥꯕ꯫ ꯄꯥꯕꯒꯤ ꯈꯣꯡ ꯁꯣꯛꯇꯨꯅ ꯅꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯄꯥꯕ꯫ ꯄꯥꯕꯅ ꯅꯆꯥꯕꯨ ꯊꯧꯖꯥꯟꯕꯤꯌꯨ, ꯅꯆꯥꯕꯨ ꯑꯇꯟꯕ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨꯀꯣ ꯄꯥꯕ꯫ ꯑꯁꯨꯝꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯄꯤ ꯇꯨꯞ ꯇꯥꯗꯨꯅ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯥꯅ ꯈꯣꯏꯔꯝꯃꯛꯄꯗꯨꯗ ꯃꯄꯥ ꯇꯣꯝꯄꯣꯛꯀꯤ ꯊꯃꯣꯏ ꯍꯦꯟꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ, ꯏꯄꯥꯒꯤ ꯏꯊꯪꯕ, ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯀꯗꯧꯔꯤꯕꯅꯣ? ꯅꯨꯄꯥꯅꯕꯨ ꯀꯔꯤꯒꯤ ꯀꯞꯀꯗꯧꯔꯤꯕꯅꯣ? ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯦ꯫ ꯏꯄꯥꯅ ꯏꯆꯥ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯦ꯫ ꯏꯄꯥꯒꯤ ꯏꯊꯪꯕ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯆꯥꯅꯨꯄꯥ ꯏꯊꯪꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯋꯥꯈꯜ ꯇꯥꯔꯕꯒꯨꯝ ꯆꯥꯛ ꯑꯦꯟꯁꯥꯡ ꯃꯄꯥꯅ ꯊꯣꯡꯕ ꯌꯦꯡꯗꯨꯅ ꯅꯣꯡꯃꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯕ ꯇꯝꯗꯨꯅ ꯑꯃꯗꯤ ꯃꯄꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯄꯨꯝꯅꯃꯛ ꯍꯩꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯍꯣꯡꯕ ꯀꯌꯥꯁꯤ ꯎꯕꯗ ꯃꯄꯥ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯆꯍꯤ ꯀꯌꯥ
ꯂꯧ ꯑꯁꯤ ꯁꯨꯔꯛꯄꯗ ꯂꯧ ꯂꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯄꯥ ꯃꯆꯥ ꯂꯧ ꯂꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥꯅ ꯂꯧ ꯂꯣꯛꯃꯤꯟꯅꯔꯕꯗ ꯐꯧꯑꯣꯏꯕꯤ ꯏꯃꯥꯅ ꯀꯣꯠ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯐꯧꯑꯣꯏꯕꯤ ꯏꯃꯥꯅ ꯁꯪꯄꯥꯏ ꯆꯣꯟꯅ ꯀꯥꯔꯛꯄꯗꯨ ꯎꯕꯗ ꯃꯄꯥ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯏꯊꯪꯕ ꯑꯃꯨꯛꯇ ꯁꯨꯖꯗꯕ ꯃꯑꯣꯡꯗ ꯊꯕꯛ ꯀꯟꯅ ꯁꯨꯔꯒ ꯐꯧ ꯁꯪꯄꯥꯏ ꯆꯣꯟꯅ ꯀꯣꯠꯇ ꯍꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯄꯥꯕ, ꯑꯩ ꯍꯩꯒꯦ ꯄꯥꯕ, ꯐꯧ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯣꯏꯅ ꯍꯩꯖꯟꯒꯦ ꯄꯥꯕ, ꯄꯥꯕ ꯁꯤꯗ ꯂꯩꯕꯤꯌꯣ ꯄꯥꯕ"꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯀꯣꯠꯇ ꯐꯧ ꯍꯩꯖꯟꯕꯒꯤ ꯃꯇꯧ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯦꯡꯃꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯨꯛ ꯍꯩꯖꯟ ꯑꯃꯅ ꯑꯃꯨꯛ ꯍꯩꯖꯟ ꯇꯧꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯀꯣꯠꯀꯤ ꯀꯩꯗ ꯐꯧꯅ ꯆꯣꯟꯅ ꯂꯩꯔꯕꯗ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯂꯦꯡꯁꯤꯟꯗꯨꯅ ꯌꯨꯝꯒꯤ ꯀꯣꯠꯇ ꯀꯩ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯒꯨꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯁꯨ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯂꯩꯇꯥꯖꯔꯝꯃꯤ꯫ ꯙꯨꯞ ꯊꯥꯎꯃꯩ ꯈꯣꯏꯆꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯐꯧꯑꯣꯏꯕꯤ ꯏꯃꯥꯕꯨ ꯈꯣꯏꯔꯝꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯥ ꯃꯆꯥ ꯌꯦꯡꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ "ꯏꯄꯥꯒꯤ ꯏꯊꯪꯕ, ꯄꯥꯕ, ꯉꯁꯤꯗꯒꯤ ꯄꯥꯕ ꯏꯕꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕꯅꯤ ꯄꯥꯕ꯫ ꯏꯄꯥꯒꯤ ꯏꯊꯪꯕ, ꯏꯄꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯄꯥꯒꯤ ꯏꯊꯪꯕ, ꯏꯄꯥꯒꯤ ꯏꯆꯥꯗꯅꯤ ꯏꯄꯥꯒꯤ ꯏꯊꯪꯕ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯗꯥ ꯅꯧꯗꯥ ꯄꯨꯊꯣꯛꯄ ꯉꯝꯕ ꯅꯌꯨꯝ ꯅꯀꯩ ꯂꯦꯡꯗꯨꯅ ꯏꯄꯥꯒꯤ ꯏꯍꯨꯠ ꯏꯔꯦꯡ ꯁꯤꯟꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯏꯄꯥꯒꯤ ꯏꯊꯪꯕ"꯫